is the Holy Spirit. Thawai asengbase ahumna ama oiba. Ahum adugi marakta amani. Ipa Ishor, mahaki machanupa Ishor amasung ahum subada thawai asengba Ishor. Thawai asengbase aikoi ahum subada hai duna thawai asengbase khwaidagi ahum suba thakta khwaidagi maru oidaba khwaidagi handaba thakta leiba thawai adu nate. Thawai asengbase mahak masamak He is a personal being. Mahak se misak amakakne. Thawai asengba asina Jishu Krista sibu aikoida mayek singhan bigani. Praise the Lord. He is a God who gives us conviction. Mahang na aikogi pukning wakhal sida mahang na fongdo e karigumba aikogi punsida aikoina aranba ama tawruba matamda. Aina tawruriba thabak se lale haibase masi chumi masi lali masi di afabani natraga masi fatabani haibase thawai asengba sibu aikoina chatminaba matamda mahaki khonjel sibu aikoina taraga maonda ngazaba matamda mahak na aikogi punsida achumaran khudingmak singa se mahak na aikoida khangali mahak na aikoida fongdoi. Holy Spirit is not it, but Holy Spirit is He. Thawai asengba se mahaga se pot nate mahaga se misakne. Thawai asengba se kanano. He is Jesus without flesh. Mahaga se Jishu Krista makni adubu itong yaudaba Jishu Krista adune. Thawai asengbase He is Jesus unlimited. Thawai asengbase mahak se akak naba laitraba Jishu Krista adune. But He is Jesus unlimited. Mahak se akak naba laitraba Jishu Krista ni haibagi atradi mahak masamak Ishor ni haibani. Nahak na ningi ba Ishor se ahing ba Ishor ni haibase nahak ki thamoy na chit na thazabaga loina na mahak po nahang thazaduna hing bataragadi. Romans chapter 5 verse 5 na asum na hai hope never disappoint us. Ashaduna kaidongai dai khoibu ningba kai hande hai. Madugi ashaduna nahakpo ningba kahenbiroi. Maramdi mahak ase aikogi ahingba ashadune. Karamba matamda nahakna ahingba Isor se nahaki punsa nahakna mayek segna khamgadoi no haiba matamda thawai asengba sibu nahakna misak amagumna nahakna loinarakpa matamda thawai asengba sibu nahaki punsigi khwaidagi maru oiba misak amagum nahakna laurakpa matamda thawai asengba asibu nahaki punsigi jaga khudingmakta khwaidagi maru oiba mayai tangbalda nahakna thawai asengba sibu khwaidagi maruiba misak amani haina nahanga lauduna nahaki punsigi mayai tangbalda nahanga thamba matamda mahangna fongdokpigani Jishu se kanano haibase. Praise the Lord. Thawai asengbase mahak masamak se Ishor ni Ishor amu oibagi magul ahum khak chiengadaba magul adu thawai asengbada yaurami ahanba magul adudi He is omnipotent. Mahak se potsak khudingmak singa sibu taubangamba. He is God Almighty. Ingam tangamba taungamba Ishor se. Masigi ahanba magula se thawai asengbada yaurami. Praise the Lord. Anisuba magula dudi He is omniscient. Haibagi atradi khudingmak singa se mahang loina makhange. Secret thing belongs to God. Ishor na khudingmak singa se khange. Hariba magula se thawai asengbada yaurami. Ahum suba maguna dudi He is omnipresent. Mahak se mafam jaga khudingmakta loinamak le. Hariba magun ahummak se thawai asengbada yawi amasung mahak masamak se Ishor ni. Praise the Lord. Hallelujah. Mahak se thazaba yaba Ishor adune. Thawai asengba se nahaki asengba marup adune. Thawai asengba se nahaki punsida khwaidagi nangna nungsigadoriba misak ase mahak oibiyo. Chinlaw singa khoina taibang panba sida ikamba khudingmak singa se khoina taibang panba dige khoina thi adubu nahangna thiriba khudingmak singa dudi chinlaw sing nahaki nungda lei. Praise the Lord. Khoi thawai asengba asibo ikhoina kaidongoida mahaki mai asibo ikhoina muthat minaroisip. Thawai asengba sina He brings conviction in a life. Kariguma nahangna mi amagidamakta pratna tawba targadi kaidongoida nanga toriba pratna do arembada kaidongoida taroi nahanga nahaki nachagi damakta or nahangna enemy amagidamakta kariguma nahangna haizaba targadi pratna torokpa mikupta thawai asengbanduna hairiba midugi matungda inaba horken madugi matungda nongma natraga nongmadi sungsoi soidana maki thawai asengbana mahaki pukning wakhalda conviction porakani mahaki pukning wakhalda mahaki pap singse ai soikre ai lankre maramaduna mahangna nongmadi pukning hongakani madugi matungda mahak nauna poktana o Jishu Krista je prabhu ni haina mana lauthopa ngamakane. Praise the Lord. Karigi mapalna thawai asengba dugi pangala dugi mapalna hariba singa se loinamak oitholi maramadura ngasigi numit asai ahangna supungning thaugachaninge madudi kariguma nahaki punsida nahaki imung manungda Ishor khangdriba thazadriba mahaki punsi hongdriba nahaki imung manung sing leiba taragadi nahak ninghana bigano magi damakta prathna tawbiyo honganba nahaki na thaunate thawai asengba na tawbigani Ishor gi thawai adugi mafamda karisu aruba leite mahangna kudingmak singa se loinamak
tawibang ngami thawai aseng banai khoi da Holy Spirit makes Jesus more real in our life thawai aseng basana Jisu se ahing ba ishor ni thangai seng na mag mahak se ai khoi ge ahing ba ishor ni hai ba se thawai aseng bana nangi nung da khangan bi gani praise the Lord maram maduna ne nga se khoi na church karakli ba se thawai aseng gonai khoi ge pukning wakhal da khangan gi ba maram na ai khoi thawai ge mit hangtuk chira du na nga se khoi mafam ma se lai ri bani thawai aseng ba hai ba se mahak se mai sunate ising sunate nungshit sunate aduba mahaki pangal se safu kan ba nungshit amaga ai na changdam nei praise the Lord John chapter 14 verse 26 ke matungina amplified classic version da ahan the Holy Spirit he is your comforter thawai aseng ba se nahaga ningba kai ba matamda nahaki pungning wakhal sok pa matamda nahakpu themjan biba mapu dune nahang na hairam be ngasi fawba ai thazaba ya ba marup ama fawba leite or nahang na hairam be ngasi fawba ai bu nungshi biba mi se kana su leite ngasi fawba ai bu yamna luna lobi ba mi se kana su leite haina nahang taibung pan ba gi akoi ba nahang thiduna su chilnaw sing nang bu khwai dagi hena luna loba nang bu khwai dagi hena nungshi jaba duguma misak ado nangi nungdalai mahaga se thawai aseng bane mahaga sibu nahaki aseng ba marup amugum nahang no oibiu mahag ase nanga matam chupada nahak chatmina biu amasung thawai aseng bana nang bu singhan bigani thawai aseng bana nahak pu yamna haithoi singthoi bado nahak pu hen bigani praise the Lord madu khaktang na taduna thawai aseng bana nang bu su ina khulan bigani kariguma nahang na thawai aseng bagi khonjel adu nahang na matam chupada tahaduna chatpa mi am oiba targadi thawai aseng ba se kanano Holy Spirit is your counselor nahaki punsi nahang na pautak darka leba matamda nahaki punsi sibu nahang na karamba mai kai da chatkadano hana nahang na khangdaba mikup aduda nahagi punsigi khwaidagi amamba mikup aduda kari karamba maikai da nahanga chatkadoino kari achumba warep nahanga logodoino haina khangdaba mikup aduda chilnaw sing ai hanga ngasigi nominasa nahaki na famda khwaidagi best counselor khwaidagi fava pautak pibiba ngamba misak ado ai hanga ngasigi nominasa nangonda introduce tawzage madudi thawai asengbasine chilnaw sing nahanga mi sing dagi pautak kaya ama nahanga lawna bu honaramba ya adubu mioi bidagi lawba pautak ase kaya rak hana mioi bagi pautak sing ze fail oya second Samuel chapter 15 verse 12 ta Ahithopel haiba nupa ase ningthau David ki pautak pinaba laiba misak amakhakni adu bichil now sing human advice mioi bai khoi gi pautak se mai thiba lei matam chupda mioi bai khoi gi pautak se aranba mayam lei chumba lei lanba lei adu bo khoina guarantee tawba ngamde adu matam chupda nahangna pautak lawba yaba matam chupda nahangna pautak lawruba matungda kaidongoi da nahangna nahaki punsida ninghon na roidaba matam chupda khwaidagi pautak pibi bangamba misak adu chil now sing nahaki nungdalei mahagado thawai aseng bane maram aduna Isaiah chapter 9 verse 6 of our high aikhogi Messiah aikhogi kanbiba mapu ase he is a wonderful counselor khwaidagi thoindok hendokna angak pumongda aikhoibu pautak pibi bangamba mapu ase aikhogi kanbiba mapu aikhogi shore sine haina bible na sun haibirame khwaidagi angak pumongda khwaidagi faba khwaidagi best pautak pibi bangamba aikhogi kanbiba mapu aikhogi shore sigi thawai se ngasi nahaki nungda laiba maramna nahangna pautak darka leba matamda thawai aseng bana nangonda loina maksing ado phongdopigani Holy Spirit is your helper thawai aseng base nahaki mapang amani nahangna nahaki punsida mateng darka leba matamda nahaki da makta kalana su mateng pang miningai laitraba mikup ado dai chilnaw se thawai aseng ba si khaktana nahakpu mateng pang biwa ngame nahana khalambe ai kamaina pang ado no chilnaw sing mahakase ishone mahaki mafamda khuding maksing ado ithoi helper haibadi mapang haiba wahai se Genesis chapter 2 verse 18 dai khoi yengba matamda nupi asibu phongdokna nabagi damakta ihan hanba wahai ishona season akiba wahai se karino haiba targadi mapang haiba wahai asine nupa haiba se mathanda laiba fate maramaduna aina mahaki damakta khwaidagi chanaba mapang amakhak aina mahaki damakta sembigani haina bible na sum hai Genesis chapter 2 verse 18 da woman nupi asibu describe tawna nabagi damakta ishona masida wahai amakhak season ai Hebrew da helper haiba wahai se Ezer haiba wahai dagi lakpane Ezer haiba wahai sige atradi helper haibane karamba misak asibu describe tawbada ishona season ramibano nupi asibu describe tawbada ishona Ezer haiba wahai khwaidagi strong oiba vocabulary strong oiba masigi words se ishona season ram Ezer haiba wahai se pize thawai seng mane haibadi natte adubu thawai seng bagi ba magul sing asiga nupi da yariba afava magul asiga thawai seng baga changdam narami haibane praise the Lord Holy Spirit is our helper thawai seng baze khogi pangbiba mapune haibane haibagi atradi nangbu
yeknabagi khuttagi mullaga purakpa ngamba misak ado mahakne haibane amasung Holy Spirit he is your rescuer thawai asengba se nahak se nangi punsida phaduna punduna leiriba madudagi nangbu kallaga puthokpirakpa ngamba misak ase thawai asengba ni haibane amasung thawai asengba se kanano izar haina changdamnarami se mahak se he is your life saver nangi punsi sibu kanbiba ngamba life saver ne helper haiba wahai je Greek ta parakletos haina kawe parakletos haibagi atradi the one who is sent to help you nangbu mateng pangbinanabagi damakta tharakraba misak ama haina palame chilnau se ahang na haizage nahaki nungda leiriba ishor se taibang pangda leiriba khudingmak sing asdagi khwaidagi chawba ishor se nahaki nungda lei haiba se masigi damakta nahak haraubiu Bible na sumna hairame do not grieve the Holy Spirit thawai asengba sibu kaidangoi da nangna nungaitanaba nahangna tawganu hai Bible na sumna hairame kaidangoi da thawai asengbagi mai asibu nahangna kaidangoi da muthatkano hai singba to karamna nahangna thawai asengbagi mai asibu nahangna muthatpa jano kariguma nahaki punsi da nahaki pukningda wakalda nungaitaba sauningba warauba asauba mai hauna sauba mibu ngakpiba ngamdaba pukning wakalda sengdaba sing ase leiba matamda nahangna thawai asengbagi mai asibu nahangna muthatle amasung thawai asengbada nahagna nungai hande nahagna mi singda minungshi thawjal uttaba thawong sing ase nahangna tawbu matamda thawai asengba sibu nahagna nungai hande aikoina believer amoina aikoina tawbam thokpa pratna tawbam thokpa tawraktaba Bible pabam thokpa paraktaba thazaba amoina aikoina mi singbu mateng pangbam thokpa aikoina tawgadaba daita mayam ishona pikraba singse aikoina tawraktaba matamda thawai asengbagi thamoi sibu aikoina thugai aikoina thawai asengba sibu aikoigi punsida aikoina maru oina lawraktaba matamda thawai asengba sibu aikoina thawoiraktaba matamda thawai asengbagi mai sibu aikoina aikoigi punsidagi muthatle amasung thawai asengba sibu aikoina nungai hande Psalm chapter 27 verse 1 da ningthau davina asun hai prabhu di aigi mangal ni hariba prabhu se kanano ningthau davina khange mahaki nungda leiriba ishor se mahaki prabhu se thawai asengba se mahaki prabhu se mahaki mangal ne amasung mahaki aran khubam ne haiba se ningthau david na khange maramaduna Psalm chapter 27 verse 1 to the sun hai the Lord is my light and my salvation whom shall I fear prabhu di aigi mangal ne amasung aigi aran khubam ni aina kanabu kigadage the Lord is the strength of my life whom shall I be afraid prabhu di aigi punsigi pangal ne aina kanabu kigadage hare ibasi kai maram gi damaktono mahaki nungda leiriba ishor se kaya gi matik chawbi ishono mahaki damakta ishor lei haibase ningthau davina khangba maram na mahangna masi thauna fana mahangna lauthokpa ngamlibani hai tare makhata na asumna yeknaba sing aduna aigi sadong chaba lakpa matamda makoi khuti thiduna tui mahangna thauna fana mahangna lauthwe maram di mahangna khange mahaki nungda leiriba ishor se kanano haibase mahangna khange maram aduna ichinau sing ahangna haizaninge ningthau davina mahaki punsida ishorgi wahai sing ase lauthome maram aduna aikoina lusning singmina se Ezekiel chapter 37 da kangba sarugi tampak ado matau kharamna sadong yauraktuna ahingba jiva amagum oirakhibano haibase aikoi ning singmina se chinau sing kanana ahingba jiva ama ohengibano akangba sarugi tampak adu ishorgi nungsa sor thawai asengbagi pangal adugi mapana ahingba sarugi tampak adubu jiva panba mayam ama like an armies onthongi akangba sarugi tampak adugi mathakta Ezekiel na ishorgi wahai ado haiba matamda akangba saru sing aduda sadong sing ado hapami saru sayang sing ado pulamak samjanaraktuna jiva panba ma oirakpagum nei chilnau sing nahaki chin sida pangal lei nahaki chin dagi ishorgi wahai sa nang laukthokpa matamda thawai asengbaduna madugi mafam adu laktuna thabak togani chilnau sing praise the Lord Genesis chapter 1 verse 2 da koina uba fange taibang male masai ahan bada mong marin nairamde masi imam mamaga leirame aruba isingi tampakta ishorgi thawai na lengduna leirame haina Bible na sumna hai ishorgi thawai na lengduna leirame adu ishorgi thawai sina karamba matamda thabak tokhi verse 3 da mangal thoksunu haiba mikup aduda ishorgi thawai duna thabak tokhi kariguma thawai asengbana nahaki punsida thabak tawbase nahangna pamba taragadi nahaki punsida oiriba fivam murti nahaki punsida kwaidagi fivam sokba su oisunu nahaki punsida kwaidagi amamba tangkak adu su oisunu ichil naw sing madugi mathak aduda karigumba nahagna ishorgi wahai se laukthokpa matam aduda ishorgi wahai duna laukthokpa leiba mafam aduda ishorgi thawai duna laktuna thabak togani ichil naw sing Praise the Lord, hallelujah. Ishorgi wahai se Bible hai thawai ni hai. The word of God is a spirit. Ishorgi wahai se thawai ni maramadun ichinlaw sing nahaki punsida ishorgi wahai se yariba makai nahangna haidok piu kariguma nahangna mai pakpa Christian man nahangna hinge hai batargadi. Praise the Lord, hallelujah. Nahangna khalambe ai nahaki pangal na nahangna tawbangam gani haiduna adubu ichinlaw sing ai hangna haizege nahak ishorgi thawai adu yaudana nahangna karisu tawbangam loi. Zechariah chapter 4 verse 6 ta not by my might, not by my power
power but only by the Spirit. Nang na nangi pangal na nang karisu tawwa ngamloy. Nangi haisingba nangi matik mayamdo. Aduna su nang karisu tawwa ngamloy. Adubu nang na tawwa ngamgadori se kanagi pangal na no, but by my Spirit. Aigi thawai asigi pangal asigi mapalna nangna thawak khudingmak tawba ngamgani hai. Praise the Lord. Aduna thawai asengbagi pangal asigi mapalna nahanga thawak khudingmak singa se tawba ngame chilnaw se anaba khogi rakta yawi bataragadi nak hanjanjana yam toin nagan ba mi amoi bataragadi tung nahaki hakchang se doctor su yenge maram sugang khangdaba kaiguma nangi hakchang se badam chupada dum chokthaba nari su kai maram gino khangdaba nangi hakchang se pangal sungyaw yawdaba tum hogalakpada ayu khuding adum sondaraga leiraba chilnaw se nak thawai asengbagi pangal adu darkar le thawai asengbagi pangal sina lakpa matamda nangbu mapangal kangkhalan bigani haimina se thawai asengba nangdi aibu pangal hapiba mapuduni. Holy Spirit is my strengthener. In Romans chapter 8 verse 11 the sunhai the same power that raised Christ from the dead is living inside of you. Jishu Kristo bu Mungfamdagi humni subanumita hinkalan kiba madugi chap manaba thawai do nangi nungda ngasi lay maramadun ayhang na haizaning nangi nungda lay ba ishorgi thawai se masi he is the most powerful person in this world masi taibang malem asida kwaidi mapangal kan ba se chilnaw sing nangi nungda lay ba ishor sina taibang malem da lay kuding matagi chawba heli. Praise the Lord. Job chapter 26 verse 13 da by his spirit he adorns the heaven. Chilnaw sing thawai asengba Duna sargal malem asibu asuki mating ningthijaba mongda numit tha thawa michag mayam sina laitieng duna ningthija hali haina Bible na sumna hai chilnaw singnang nong to khalubra universe asida nahangna space na hak chale na khalaje numit tha thawan michag whole universe galaxies Haiba mayam se nahangna dhyan toroga nong to khaluba ngamrai masi ishorgi thawai asengbagi pangal aduna masigi jagat asibu mahangna laitieng nahaki punsi hauji nahaki punsi je mawong marin taram da basu oiba yai nahaki punsi je yamna laira duna yahaki punsa ningba thungdaba pen daba mayam ma maithiba du suna khingom bayai chilnaw sing nangi nongda laiba isor thawai asengba ishor sibu nahangna kanano haina nahangna misak amagum nahangna loinarak pa mikup aduda thawai asengba sibu nahaki punsi khwaidagi nungshiba misak amagum nahangna loinarak pa matamda thawai asengba nahaki punsi asiba khwaidagi fazaba punsi du onthokpigani chilnaw sing. Holy Spirit is your advocate. Thawai asengba je nangi damata wanom duna leiriba okil amakhakni chilnaw sing nahangna khanganu kaidongai da aigidi kana sulaite haiduna Bible na sumna hai kaidongai da nangbu aina mama mapa leitraba pidat padat pa amugum aina nangbu kaidongai da huntu oi maramaduna nei shona harise aina nangi damakta matam chupada wanom duna leiri hairi haimina se thawai asengba nahaga se aigi wanom bi mapuduni. Holy Spirit is your intercessor. Thawai asengba sna nangi damaka Haizavi. Chilnaw sing kana na koi pratna tawa matamda ahanba pratna tawa horok matamda adum nungaiba missing awi bro koi kaiguma matamda koi pratna tawa horok matamda khawrangaga torok maram na yam nungaiba lei adu kaiguma matamda koi pratna tawa matamda supau phawdaba lei nahangna pratna tawa horok matamda supau phawdaba taragasu nahak nasana nasage hakchang asibu nahangna khudum chanjarba matungda hakchang asibu nahangna warak charaga sum insilaga pratna je sum torok matamda supau phawramdaba je mikup kharagi matungda nahak se karaida leirino haiba phau nahak kauraga nahak nathandana nahak pratna eleme has to tora bare has nahaki wakhals na pungkaw kauraga karai digino khangdaba nahaki nungdagi kariguma inkhalakpa pangala mana mathanda pratna torombai chinaw sing nahak thengnabi bro madu thawai sengbana nei pratna tauribado ahan banahang na pratna do taw hork matamda sukfau fau da batargasu nahanga nahakin hakchang asibu warak charba matungda thawai sengbana madubu nahangna aroiba fauba madu ngamna na bagida makanangbu pangbi chilnaw sing thawai sengbana nangida makta haizabi haiba ga atri nang prayer tawraroi holy spirit na prayer tawbirani haiba natte thawai sengbana nahaki prayer tawbirani haiba natte chilnaw sing adubu nahangna pratna tawgani adubu mahagna nangbu pangbirakani haiba ne Romans chapter 8 verse 26-27 gi matungina according to the will of God Ishorgi aning badugi matungina thawai sengbana nangbu pangbigani chingbigani amasung Ishorgi aning badugi matungina nangbu pratna tawbada mateng panghali nangi akhangba wahai na pratna tawba matamda kaigum matamda Kamaina tawdino wahai suktok thokta mikup yarongani adubu thawai asengbaga loina nahang na prayer tawba taragadi nahak sungwa waroi prayer tawbugi nahak pen ba suklai lairo thawai asengba je nahaki ojan John chapter 14 verse 26 ki matungina thawai asengba je nahaki ojan thawai asengba je he is the spirit of wisdom and revelation Ephesians chapter 1 verse 17 da pakon chatpa pol na masigi pratna se ekhoi da taw haina hairame madudi kai maram gi damakta thawai gi ba losing thawai gi ba gyan se ekhoi na fangnana bagi damak ekhoi na mai
पाक क्रिस्टियन दे यामना रियल ओइबा पुंसी दा अखोइना हिंगनबगी दमक्ता थवाई गे बा लौसिंग थवाई गे बा ज्ञान अखोइगी थवाई गे मिट असे हांगथोकपीदबा तारगदि अखोइ करसु तौबा ngamdei थवाई असेंगबसे लौसिंग गे बा थवाई दुनी फोंगदोकपीबगी ओइबा थवाई दुनी Holy Spirit is the spirit of truth थवाई असेंगबसे चुमबगी थवाई हाइना बाइबल ना सुमना पलमे चिलाउसिंग करिगुम नहाकी पुंसीगी वारेप करि लौगदोइनो मसी अचुमबरा अरानबरा नहाना खंगदबा तारगदि थवाई असेंगबना नहाकबु तंबिगनी थवाई असेंगबना नंगबु खंगनगनी मसी अचुमबनी नत्रगा मसी लाली मसी तौगदबनी तौरोइदबनी हाबसे थवाई असेंगबना नंगबु चिंगबिगनी नहाकबु ताकबिगनी Proverbs chapter 20 verse 27 da asumna hai the spirit of man is the candle of the Lord nahakna masi khanbada tangauram ki nung sida nahaki thawai lai ishorgi thawai asengba sisu lairibani maramaduna nahaki nungda lairiba nahaki thamoi sida thawai asengba na information singse loina piraga nangi thawai da hapchangani maramaduna ne masigi sastra sida hairami base miyoibagi thamoi ase spirit haibagi arthadi masida thamoi haibane miyoibagi thamoi ase ishorgi thangmai ne haibane to asumna nahaki thamoi da ishona wangang bigani thawai asengba na information singse nongi thamoi da hapchan biraga nangbo achumba da nahakpu chingbigani amasung nahakpu achumba da nahakpu lamjingbigani thawai asengba na nahakpu chingbiba matam da kaidongoi da nahaki wakhal da wangangoi nahaki emotion nangon da fawa sing asida kaidongoi da wangangoi dubu nahaki thamoi da thawai asengba na wangangani amasung kaidongoi da na ishona ingon da phongdu pama haibelai adubu shona koi da phongdu piba taragasu wangang biba taragasu ishorgi wahai da yumbi oiba sing ado oigadabani chilaw sing praise the Lord hallelujah